Sino mo kumain to namdoy no? Sama na namdoy na. Nang hik pa madu thuo dong ni mi. Hoi ne yang diu. Hey. Sino last niko? Ay na last ni ay niko. Song의 qualification chibu kaya no? Ay gira. Kaino ni? Master Haitar. Mamang chayidagi pre-plan gadi loy raga tambasi yumgi thabak sina chiman gibsida ba. Larik kadi loy ponida. Songi di. Ai hauzi Manipuri University da master tauri. Yam pai tawgadawni. Master asi tawgadawni. Ada koi dagadi master gaje thuina value lebja natida. Aidi government gi thabak kaise koina tawgadaw leitrabni na haitai. Ima ipana lan thumare paida thambina mamnina charon churon ani ungide dum lempan corner ni haitai. Machare ithandani do. Oh. Hoi, aina khoi pam sidap da madumak ni. Ha. Kamdona. Pusigi lai partner ma semba haibase. Irai lai na hekta semba yade. Yes, adudi am chume. Ai ga heng wai lemina ga daba nupa ma sus taw haibase. Yam loi. Saksuna lan tumna lepa yade. Hoi. Aduga nupa dusu character yam phazabam changi. Amaromda hoziki matamda nupi singbu yamni kai khumna biba. Nupi singbu awangba thakta thangat biba. Ikai khumna biba nupa singse. As lamdam sidadi ham tahangibo. Aduna matam kharadi afaba nupa thidari yaisu. Chamane haitar. Akoisu punsigi leminagadoriba nupisi masi khanba kaisi yamna luba tangkak amni haitar. Akoi nek pamjarisina kai haitare. Nupisi mahi masingda maral matumda wata padaba sakta chuda haragana wang chawna kuchu ji ngorona adagi mahi masing maral matum gaji ekta paina leibi kai haitare adugumba nupi ni haitare akoi tijaisina. Oh, nangna pamise wang chawba ngosok ngauba. Oh, adudi TV horoko. Akoi sune nupi bo wang wa thak tang hapi ba nupa ma thirage. Atai yeng horo. Masak phazaba ngosok ngau nupi ma thioro. Akoi su aphaba nupa thiro. Oh yeah TV. Ale horo. Oh yani. Adonga chanaga da ba. Yare le horo. Tongna pamjaba nupa da thirage. Sakta jiga nupi buwa na thakat pa nupa pami ka kai.